Audio Jungle. ꯑꯩꯈꯣꯏꯒꯤꯅꯦ ꯊꯤꯒꯣꯝꯗꯣ ꯌꯥꯝ ꯆꯥꯎꯕꯅꯤꯅ ꯑꯝꯇ ꯁꯦꯡꯗꯣꯛꯑꯝꯃꯨꯀꯣ ꯊꯤꯒꯣꯝꯗꯨ ꯃꯩꯅ ꯀꯃꯥꯏꯅ ꯁꯦꯡꯗꯣꯏꯅꯣ ꯍꯥꯏꯕꯅꯦ ꯀꯩꯊꯦꯜꯗꯒꯤ ꯃꯤꯅꯥꯏ ꯑꯃ ꯂꯧꯔꯒ ꯀꯣꯛ ꯁꯦꯡꯍꯜꯂꯨ ꯀꯩꯗꯧꯔꯒꯦ 이반이나 파이가 디고두부 미니 가만히 생각되노 딜리ꯗ 그래도 어렵게 아이나 티곤 그만에 생도이노 다시 나시디 미 앨범 거마가 발라서 만남 푸게는 레이비 아이건데 뭐 티곤 칭오이 이거 디공 칭나도 미 까이데 로든 돌아이 동비기다마 와이쿠 부비네 와비리바 와이쿠 강짜이 자실라디 마하라니가 돌아이데 로온타니 간데 똑세 사이트만 뭐 하이싱도 까이나라보 나삭도 얌나 까이나간 마삭다 쌍이네 까이나니네 사오르보 사우노 사오르주 게임 가나로 ꯍꯌꯦꯡꯗꯒꯤ ꯉꯥꯎꯁꯟꯅꯁꯤꯔ ꯈꯪꯗꯦ ꯑꯃꯤꯅ ꯃꯃꯧ ꯑꯣꯏꯒꯦ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯛꯑꯦ ꯒ꯭ꯌꯥꯟ ꯇꯥꯕꯒꯤꯔ ꯈꯪꯗꯦ ꯅꯪꯕꯨ ꯀꯩꯕꯨꯅꯣ ꯃꯤ ꯑꯇꯩꯕꯨꯗꯤ ꯃꯁꯛ ꯑꯀꯤꯕ ꯑꯣꯏꯅ ꯊꯣꯛꯑꯦ ꯍꯥꯏ ꯅꯪꯗꯤ ꯁꯔꯨ ꯉꯥꯛꯇ ꯅꯪꯒꯤ ꯃꯇꯣꯡꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ